ibada mamangi sahidana ista journalist nipangi manungda tred phangkiba aduga satliba sahi asidana hai miyam adom numit khudingi ayukta pause sing pabibra aihak imphal da numit khudingi ayukta phongba Sanaleibak pause gi sip editor oina thagol tawjariba Hemant Kumar ningombani Sanaleibak pause gi khongsat asi sahi yankhai mathoi hokre Manipur da khwaidagi liraba amasung leptana phongba pause ama oiri kumang soksalaklaba journalism haibasina pause asigi pandamni tola tarabasing di marup opi na ibirabasing da mangal piriba pause ni miyamgi thogol tawbada akiba haibadu leitraba oijaba haiba amata yaudana kathokpaga loinana thabak toriba paumising na yomlaba pause ama oiri Manipur ngak na mangjok na lauthokraba category nipan gi pau ibada mamangi sahidana ista journalist nipan gi manungda tred phangkiba aduga satliba sahi asidana best editor gi award yauna award taruk phangkiba pause amani adongi thajaba magan jaroi pause asigi tunglam chappu sogatpiu miyam hupna pause asibu pabiu pause asigi mapudi pabiriba miyam ni aikoi nasade miyam khurumjari pause asibu nungsibiu